State asidagi security force na Aina Thingkhraba tongan-tongan Lalhoulup ki kadar mari fagatpa ngamkhre. Police ki paumagi matung ina Manipur police na ngarang pre-pack pro gi kadar ama mayum mayadagi far Hairi. Faraba mioy adudi wairokpam atu maitai Elias Boyton chahi kundani thoi. Bisnupur district ki Nambon police station ki manung chana leiba poising tera makhongdagini. Mangondagi mobile phone ama fagatpa ngamle Hairi. Numit asimaktada Manipur police na pre-pack ki kadar ama Bisnupur district ki Kaibulamjau police station ki manung chana leiba Thangga Singang playground area dagi far Hairi. Faraba mioy adudi Malem Haisnam Elias ngaiba chahi kundamathoi district asimaki karang maning lekai dagini Hairi. Numit asimaktada security force na miyam dagi sel khaibada chenabani haiba RPF PLA gi nupi kadar ama mayum maya dagi far Hairi. Faraba mioy adudi Chabungbam Thaibi Madebi Elias Medha chahini fugamapan Imphal West ki Lamphel police station ki manung chana leiba tera lokprakpam lekai dagini. Mangondagi miyam dagi khairuba senfam lupa lakh ama mobile phone handset ama amadi Aadhaar card ama fagatpangamle Hairi. Amaromda chatliba thasigi tang taraga mangada Manipur police na KSCP taibang nganbagi kadar ama Bisnupur district ki Kumbi police station ki manung chana leiba hauzik lainariba mayumdagi far Hairi. Faraba mioy adudi Thangjam tomba maitai Elias Bikas sahi kuntraga matoi laingaubi awang leikai dagi hauzikna wangu ahalup awang leikai da leibin Hairi.